ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Japan Manipurda thajaramdaba sel thadaba kiramba adu kokhanba ngamle haina Chief Minister N Birena phongdokre Ngasidagi mapal kangjebungda taranithoirak suba Manipur Polo International hongdokre Amasong Lalolitikta mai paknabagi damakta lengak amadi miyamna mating thokna thabak tawba tangai fadi haina Speaker Y Camp Jana phongdokre Kurumjeri ISTV ki numidang ki pau meeting tabiri basing taram nokcheri hoji pau sanon bizari Japan na Manipur da thajaramdaba sel thadaba kiramba do kokhan bangamle haina Chief Minister N Birena phongdokre wafamase Sangai Festival gi sarukamo oina Salai Holdings Private Limited ki matenga loinana Manipur da ahan oina sumo wrestling mashana Japan dagi sumo wrestlers sing puthорактuna miyam da sak takpagi thoramda mahakna phongdokhibani Tharomaduda Youth Affairs and Sports ki Minister Letpau Haukipsu sarukyake Thauram Hogdokpaga Salai Holdings Private Limited ki Chairman cum Managing Director Narengbam Samarjit na iba ima gi damak haiba isai adu jagoi oinu utpaga loinana thang ta amadi mukna mashana su miyam da khudol tamke Sumo wrestling matau karam na shanagani makhoi gi damak kari training mathau tai haiba miyam da utpaga loinana ngasi bout ani sanake Minister Letpau Haukipna Manipur da ahanba oina sumo wrestling miyam da uhanba shina masana asi Manipur da su miyam na sanahaning bagi ithil faholagani Mashina Sangai Festival hena mapung fahan badasu mating oi haike Chief Minister N Birena mamangi government na Japan da lupa crore chamri chamba project ama paikhat ke haizarubada ayaba pirakhide maibam lokpaching area da lam pirabadi project paikhat pa yagani haina state government ta hairakpadaso lam piba ngamdabadagi pangthopa ngamdana loishinke asigumba fibam singashi dagi Japan na Manipur da sel thadaba akiba fawbada natana thajaba mangkhibani Government asi lakpadagi ngasidi mahak masamak Japan chatuna leptana hotnabadagi thajaba mangkiba adu kokhanba ngamle Imphal dagi Kohima fawbagi lambi Japan na semningbagi apamba lay adubo National Highway nina madu India government na yaraktaba yai Japan gi mating dagi mafam kharada project paikhatpa hore thajaba manghandana afaba mari purakke hairabadi ekhoi khut tingthokpa changi haike Second World War Ngasidagi mapal kangjebung da taranithoirak suba Manipur Polo International hokre mapal kangjebung da pangthokiba thoramaduda Chief Minister N Biren Sports Minister Letpau Haukip Tourism Corporation Manipur Limited ki Chairman Dr. Sapam Ranjan SBI Northeast Circle ki General Manager Sunil Kumar Tandon su sarukyaduna tournament adu hokdoki nat kyoiba thoram cultural program kaya su pangthoki Chief Minister N Birena Polo Manipur dagi hokdokibani haibada chawthokpa poi Manipur da British na leiringai matamda ningthau macha sing amadi British ki lanmi singa polo kaya punna sanaminake matamadudagi hauna England na mafam kaya da polo bu sandokhiduna miyamna khangnaba hauke polo hairiba masana si lamdam masigi culture ga yamna naknaba sports makhal amani sana khonaba sida chobu thaudang lauriba poni hariba sagol asi mutkidanaba sarkar asna kanna hotnare Manipur poni policy thabak to onthoknanaba athuba matamda honaragani haike
I take this opportunity to express our commitment in preserving the Manipuri pony. The government is conscious and will implement the philosophy of the pony policy, which was introduced recently in latter hemisphere. We organize the Manipuri Polo International annually as a part of Shanghai Festival. In the past, we have had the privilege of hosting teams from South Africa, Chile, Kenya, Argentina, France, Poland, Germany, Australia, Thailand, Morocco, and others. It is our endeavor to invite teams from different continents every year. I also take this opportunity to appreciate the effort of the Horse Riding and Polo Association of Manipur for taking up the initiative for the preserving and promoting of our cultural heritage, which has been passed on from generation to generation. Laloli tikta mai pak na bagi damakta lengak amadi miyamna mating thokna thabak toba tangai fadi haina Speaker Y Kem Chananga si Manipur University da pangtokpa numit humni chupna chathagadaba recent trains in business management and sustainable development hai bahiramda pangtokpa international conference hagdokpa ki thoramda haikre Manipur Institute of Management Studies amadi North East Management Association na sinduna pangtokpa thoram aduda Speaker Kem Chana makhatana Manipur amadi India lengakna thawa yaurabadi lamdam masida lalol itikta mangjil thangna chatpa ngamgani haike I have to learn how a speaker to react. So I went to parliament for speakers training. So what I mean is for sustainable development and well management of business, we need a will of the government and of the individuals and entrepreneurship. So if this all boards work together honestly with a will, I think India can be safe. Manipur University ke Administrator General Singna ngasi pangthoklib International Conference asina mapung fana thabak oina onthoklabadi lamdam mashigi miyamda soidana kanaba piba ngamgani haike We are able to enforce and ask people who pollute, they should pay. If that happens, we are able to internalize the cost of pollution, and that helps in going towards sustainable development. People will not pollute. Chahi asigi Manipur Sangai Festival gi sarukama oina pangthoklaba Manipur Cherry Blossom Cum Flower Festival Works Minister T.S. Biswajit na mauda hongdokre Tharamadu da PhD Minister Losi Dikho MLA P Brozensu sarukyake Losi Dikho na mamal yamlaba Ishwar gi khudolbu miyoiba khoina magun ngakna sizinnagadabani State Government na Cherry Blossom gi Festival asi awangba thakta pukhatnabagi pandamda Sangai Festival gi sarukama oina pangthokpa si thagatningai ni haike Works Minister T.S. Biswajit na thazaba thamnarabadi kunai asi chokhatpa purakpa ngamgani mamang chahida Chief Minister na Cherry Blossom Festival sangai gi saruk ama ohengani haina laukthokiba thabak oina uttuna ngasidi sangai gi saruk ama oina festival asi pangthokle haike Minister has committed this festival would be the part of the international festival that is called the Shanghai Festival. Now it becomes the part of the international festival. This is not a simple festival, and during this festival we will definitely showcase the scenic beauty of our state, different tradition of our hill tribe, and the diverse culture of the hills. This is the time to explore ourselves at the international platform. Manipur ki Governor Dr. Nazma Heptullah na Guru Nanak Dev ki mapok kumon lakpada Manipur miyam maruoina Sikh ki ichilinaw singda yafapaujel pirakli. Miyoiba khunai ase faganhanaba amasung awa ana tariba punsi singbo nungaiba puraknaba khoi pumna makpunshil ase Guru na tambiramba sing aikhoi khudikmak na induna amatoibagi mari chechilhanaba hotnarasi haire.
Tunggi apaba khunai ama ohenna ba hotnabada haurakliba angangsingbu laina tina chelhandaba angangsing ohenba darkar oi haina Health and Family Welfare Minister L. Jayantkumar na phongdokre. Wafama singa si Mission Director amasung State Health Society National Health Mission Manipur na sinduna state level Healthy Baby Competition lisingani taranipal gi thoramda phongdokhibani. Tha taretagi taranithoi tha taranithoi dagi kunmari tha kunmari dagi tha kuntra taruk fawbagi manungda leba angangsinggi masamo fawbagi competition asi district tara taruk ta pangthoklaba matung district sing adudagi makok mathang taraklaba sing aduna state level ki competition asida saruk yaduna pangthokpani thauranga mari lainana tha taretagi taranithoi fawbagi manungda masapaba angangna Thaubal district ki L James apokpa ibungo tha taranithoi dagi kunmari fawbagi manungda leiba masa phabagi angangna Churachandpur district Kutpithang Tongsang amadi tha kunmari dagi kuntra taruk fawbagi na Imphal West district ki Sorai Sam Sinthoi apokpa S Kennedy na takre Minister Nangang sing adu da sale una lupa lising mapan citation amadi kudol pot sing piki. Thauranga mari lainana minister na makhatana tungi mirol gidama ngasige haurakliba angang singbu mentally amadi physically matik chaba angang sing ohenba tangai fade. Tungi apaba khunai amagidamak haurakliba angang singbu laina tina chelhandaba haibasi tangai fadaba mani. Mama mapa oiba singna su angang singda karamba makhalgi machi oiba chinjak sing bijagadagi haibasi khangba darkar oi. Matang ashida mari lainaba department singi cooperation changi amaromda Health sector ga mari lainana government na paikhalakliba scheme program sing miyamna khangrabadi madugi kanaba leiroi miyamna government na paikhalakliba scheme program sing tangai fadana khangbiba matam oire haike amasung ising da de project khoi khak ke gai ke nantam asin begini masalah akoi ne social welfare department ki kam khoi nam koi ne chota bachcha Sangai Festival Hoban Numite Imphal Municipality Corporation ke corporate singna pen the wafam kya laibedagi Sangai Festival bu boycott taunabagi firep lauramba adu tourism department ga punna faminaduna yanaba purakpadagi handokle haina IMC gi mayor L location na paumi sing the phungdokre ngasi IMC gi cabinet holder corporator sing amadi tourism department ki deputy director M Kaparjit yauna punna faminaraba matungda yanaba adu purakhibani mayor location na makhatana phungdokhibada haujik chathariba Sangai Festival da corporator singna logodaba thogdangi matangda tourism department na ubidana leiramba adu yanaba ma leirabanina festival asida corporator singna loba yaba thogdang sing adu mapung fana loragani haina phongdokhe पददी अखोगी मतुंग सिगुंबा अहोबा असोयबा जे लेहंदनबा मरी लेनबा अखोगी डिपार्टमेंट दा मतुंग सोयदनबा मतुंगी संगाई फेस्टिवल दोरो एनी रिलेटेड कनोजिंग दा आईएमसी गा अतोप डिपार्टमेंट अंगो लोइनरिबा असि अंडरस्टैंडिंग लेना थबक थोरम खुदिमक्ता अहो लेहंदनबा होटनमिनसेना अपील तौजरी Sangai Photo Festival lisingani taranipal ngasi Imphal gi Kangla da hogdokre festival asida lamdam mashida khunda minariba furup singa anoba inot ama haptuna khunai asibu masak taknabagi tanja ama piragani haina Forest and Environment Minister T.A. Shyamkumar na phongdokre ngasi gi photo festival adu da Tourism Corporation of Manipur Limited ki chairman su oriba MLA Dr. Sapam Ranjan Amadi Nazar Foundation amasung Delhi Photo Festival gi co-founder Prasant Laziar na chingbana athoiba mitunglen sing oina sarukya ke ngasi gi festival adu da Manipur British na palingai matamdugi Manipur gi ching tamgi khunai rol kaya gi saktam utke Minister na makhatana festival asina matamadu da ikhoi gi pai pu sing na hinglamba punsi rol amadi makhoina marai baki damak kathoklamba kaya ado ngasi gi mirol da mapung fan uhan bangam lagani khunda minariba furup singda festival asina noba inot ama haptuna khunai asibu masak taknabagi tanja ama soidana piragani haike thawai kathokraba imaleba ki damakta miyoising adu British ki सिगुंबा लाइब्रेरी दगी तायलसन लौरा कांदा संगाई फेस्टिवल जी पार्ट मोइना मणिपुर प्रजा मयाम दा नहोंगन निसनबा मसिना ताई मदुदी कोगी पाइपु सिंगना कोगी लेपाक असिगे दमक असिगे दमकता हवाई कथोमी अमदी तुंगी मिरोंगी दमकता हाबदा कोई काफुम थोकते ngasiगी कोई फोटो एग्जिबिशन ना मयक सिंगा ताई Thauramadu Saruk Yakiba Tourism Corporation of Manipur Limited ki chairman oiriba MLA Dr. Sapam Ranjan na photo na wahai lising phongtok pangamba ashina photography gi maru oibashi aikoi khuding mangna khaminaba matam oire haukiba khunai rol gi masak kayabu ngasigi mirol da khangan bada festival asina chobo mateng panglagani haike
positive direction na chananaba even akoi sige education sector da ko yengmina matam do da government na kai steps la khut ki ge sugum bagi sini akoi ge photo festival da akoi ngasi da akoi hudo I sangai gi as part amoina sige da Manipur gi praja pumnamak si akoi midyang tamina si haidana haijage Lenga ki mating fangdrabasu disable oiraba singna hingdaba yadabana mimana na hingnaba hotnare Thobal district ki manung chanba hairok kendragi hairok part 2 mayai lekai degi Khundrakpam Sanjit Kumar lisingama jamapan mafura mapalgi April thada cycle accident amadagi makong oi thangban nama tina sokpadagi disable oiduna chatpangamdana leire Famungdagi hendoktana leiriba Sanjit Kumarna leikaigi angang sing tuition tambiduna masagi hingnabagi lambi ama oibata natana aphaba mahiroi puthoknaba hotnare Sanjit Kumarna Social Welfare Department na mahak polisingani mangada disable oire haina certificate pirakkhrabasu soinairaba singidamak mating pi hairiba Social Welfare Department da mating fangnana apply tawkhrabasu ngasi fawba kanaba amatta fangdre Lengang na sotaraba singidamak khudong chaba pi hairiba kaya adu mahak masana phamungdagi hendongna chatpa ngamdabana tanaba ngamdre Lisingani tara ki December thada District Hospital Thaubalna disable singi damakta tengbang pigan haiba wafam lakpadagi apply tawkiba adusu kanaba amatta leitre Mahakna disable ama oiraba matungda ngashi fawba lenga ki maikaidagi khudong chaba amatta fangdri khudong chaba fangdrabasu mahaki loinabi amadi macha anigi khallaga hingdaba yadabana mahairoi kaya tuition tambiduna hingnana ba hotnari Lengang na disable singi damakta pifam thokpa kanaba sing mahak khakta natana mahakumba chathokpa ngamdana leiriba miyoi kayada fanghanbirabadi lamdam mashi chokkat maikaida lakpada khara makhaidi mateng oigani mahaki oinadi makha tana afaba mahiroi puthoknaba leptana changsinkhigani haire kenoda 2-3 adwaida metric pass tawgiba aduga hojikna koi medillion gi koi founder oina chum thau pubiriba koi Dr. Dayanda ko ma che koi khudam amane aduga ma nataba te atopada ina sum hojik koi ayambana ai jida thokiba satsa singdi koi Indian Army da na ayamba changre aduga akona oja oigibasu yaugre adu sumoi ayambana 2003 4 5 6 swagi bs na ayamba sumoi Hapta Kangjebungde Chathariba Sangai Festival asida Tourism Department na Disable singi damakta stall famalaga namduna sidok hale haina Disable Development Association yaningda ba phongdokre Association ki General Secretary Muhammad Yunus Khan na paumi singda ngarang Tourism Department ki official amana Disable singna ahangba phamningba stall amada famu hairakpadagi ngarangdagi pot yonana ba thaurang tawki ngasi ayuk atopa official ama laklaga mafam aduda itop top stall ama hangna ba thaurang tawbaga loinana makhoi bu hongkhina ba khangal laki haire Cara sini disable sing adum matam kuri magda hanthar na yeng hai bache akor mamang memorandum kayama pisan gre madu ju thabo pakhat prekte adu katang tana sarkar sin achke mati Manipur gi chaura ba sangai festival ase disable gi phida pi da bache sarkar se disable si discriminate tawbani sarkar si mayok ta akoi ngasi ma akoi gi sol si mo niyom chumna tawre akoi silai poche akoi loi thugai rang mai thado kani lore moi dakare di sol phamus jai pham da disable si mo discriminate tawbani aje taseng na sarkar si di taseng na disable si mo khongoi na bani taseng na sarkar si matik chadi sangai festival si matik chana chin mangam je tai Imphal West Commando na Wangkai area da thiba humbagi thabak chathabada UNLF ki overground worker ama fare haire Police Department ki PRO ki cherol amana fagalaba miyo esigi maming Hanjabam Gojendro Sharma chahi nifu humdoi apopa laikhidraba Robindra Sharma Wangkai thangapat mapaldagini mangondagi .38 pistol ama marumanga yawba magazine ama fangle haire Ngasi ayu pung 12:30 taba matamda khawpung amasung lubanglong anigi marakta ZUF amadi NSNIM anigi marakta akanba mongda bom yauna nongmai kapna khre haire ISTV News na phangba pauda nakal anida nongmai kapna ba aduda NSNIM gi Corporal Abam Jeme North Kasar Hills tagi cadre ama mafam aduda sire haire Atai asok apan yawbagi paudi hauzik fawbagi oinadi fangdri asi bahakchang adu Jalerong Youth amadi Lubanglong gi nahasing na lokatuna hoi hoi laudune kai khumna bu utki Lubanglong khulda awawa phongdokpagi thorom amasu pangthokki
Imphal East District ki manung chanba New Chakon Mandap Lairakta ising chingkhatnaba pam hutnabagi damak pai fumbada leinang kapkalakpadagi manak nakpada leiba miyoi sing mi paiba faunarure. Thaudog asi ngarang nungthil pung 3:30 taba matamda thokibani. Fit chamaga kunrom luna pai fumbada khanghaudana akanba safu amaga loinana leinang kapthorakibani. Makhatana hauzik ifut oina ising thorakli haire. Safe Environment and Safe Sangai and Humanity haiba theme da India ki state tarani thoida Sangai gi paujil puduna kilometer lising ahumga chamanga October gi tang tara taruk tagi Greater Noida da leba Sarda University tagi hauduna cycle thoroktuna kaibulam jawda lamtungpam oikiba Rohan Film ngarang Youth Congress Committee na sinduna hanagi Moirang Kendra gi MLA Prithvi Raj ki yumda harau temna okpagi thoram pangthokre thoramadu da Moirang Municipal Council gi councillor kharasu sarukya ki hanagi MLA Prithvi Raj na Rohan Film na miyam da piriba paujil asi thagat ningai ni mahakna changsiliba mission asida ex MLA gi maikei dagisu angama mateng pangani haike Kolkata Manipur Vavan ki staff naron da law na bahonari basi yaroi haina Joint Committee on Inner Line Permit System Manipur na thadopa cherola manakhangalakle November gi tang tarukta notice thokta na Manipur lenga ki GAD na thokliba notice asi Manipur gi miyam da karigumba pau amatta khangan khibalaite hojik thokliba notification asi numit tarani sangdo o DRC gi mathakta disciplinary action logadabani aranba thawong sing tawdana ba office memorandum thoktuna Manipur Vavan khuding makta khangalo wathok oirakringai da athuba matamda warashin purak naba yaifaba oigani haina JC ILPS na thamlakle paugi marak tatna tema break ma Do Bold, W Square Bold, deodorant body spray. All day fresh fragrance. W Square, why wait? Your soul reeks of journeys, feeding on the unknown, the thrill of unfamiliar. Let drives be your home. And Seversky ahaw atumna adong special occasion ki mathil ama oihanbiu. Nauna luhonggadoriba couple singi customized hazing poki package amadi wedding cakes pangbiragani. L Sweets and Severus ke Sampa Junction near Pongafam office opposite Sisipur parking. Manipur Sangai Festival 2018 Manipur tourism industry saukhat nabagi pandamda sei khudingi pangthoktuna lakpa Manipur Sangai Festival lakliba November gi tang 13 dagi 13 phaba Manipur gi tongan tongan ba mafam sing hatta kangjibung khomalam pak lamboi khonangkhong leibulam jaw mauna chingba mafam khudingda makhal mathel gi nungai raba thorum singaloina na pangthok saragani naharol ahlon punna nungai minaba yaraba adventure sports amadi tour program kaya galoina na pangthok sariba festival asida mipum khuding mana saruk yabiu Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Benasha Coaching Center, the best and the only trusted coaching center in Imphal. Benasha Coaching Center gi ojasingna aina exam gi sem saba matamda yamna mating pangbikhi aduga PCC dagi aina phangakhiba study material regular mock test suggestion na chingmasing yamna chanakhi SSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiu Miyamgi chathok chachinda khudong chanaba matamga chunaraba GPS tracking facilities yauraba mamalsi yamna honglaba cab service ama hangdokchari Manipur cab service hairiba cab service asi 24/7 noigani download tawyu Manipur cab service Sangai festival ga mari leinana 50% discount su thumjari call tawirakpa yagani 180034538838 Unique Education, the first CBSE and the ICSE coaching center at Imphal. 2 months revision from 22nd November 2018 for CBSE class 10 and the class 12 science. 32 students per class. Girls hostel in the Sam Block van service. Unique Education, Tega Road, Konjeng Hazari Lekai, opposite Sangai Express.
Break matuna taram nok chiri zima khata pao. Added College on Ladiba Thaubalgi, Whitecomb Mani Girls College, SK Women's College Nambol, Komla Thabida Labor Southeast Manipur College Amadi, More College Asi, Mapung Faba Lengaki College Amo Oina Lokshin Buhaina, Whitecomb Mani Girls College Thaubalda, Government Added College Teachers Association Sindana Wakat Mifam Chathakre. Association ki President Gana Shyamna College Sing Asi, Education Una Verification ki final report government Pikhatuna, Atuba Matamda Lengak na Lokshin Bina Bahotna Biu Haike. अरोइब रिपोर्ट थागतपीद्रगदी अखोई ngasi hayeng haiba naidana अखोई ओजासिंगना डायरेक्टर की गेटता अखोई ओजा मयाम ngasi फमिबा मिफम से अखोई सिविल प्रोटेस्ट है डायरेक्टर की गेट अखोई फमजगनी अदुगा रोइनना डायरेक्टर की गेट सोनन जगनी Sugnu Police Station tungan mafam singdagi fagalakpa yu amadi beer sing Sugnu Excise Station Complex ta mai thadu na mangan kre. Ngasi mai thadu na mangan kraba potlam sing adudi ken beer chamaga nifu mari yungau liter chani ga manga romni tharamadu da Excise Thoba Circle gi DSP TH Priyakumar Sugnu OCT inau bisu sarukya ke. Pradhanmantri Krishi Simchai Yojana PMKSY gi makhada manamasing ising Chainaba sprinkler irrigation set ngasi haingang kendri gi manungda leiba mapungfana mahi marong thariba lomi kharada PMKSY gi additional state nodal officer oibata natana agriculture department gi executive engineer su oiriba thiam Dilipna khutsinakre Dilipna fongdorakpada scheme asigi maroiba pandamdi low income singda isingi awat pa lehendabaga loinana lomi singi double income laknana bani Manipur scheme asi agriculture department horticulture department minor irrigation IFCD DRDA amadi kadaga loinana integrated water set management program gi khuthangda thabak paikhatnaba senthang pirakle agriculture amadi horticulture department ki oina lisingani tara taret amadi lisingani tara nipal ki oina crore taret pitharakre handak chehgi oina lomi beneficiary chamaga humfunipal the sprinkle irrigation set fanganabagi pandam thamle hojik fawbada lomi marfut humdoida kanabasi fangankre hairi Tharamadu da saruk yakiba luwang sangbam dagi nongthombam Dilip Kumarna asiguma khudong chaba fangpam thokpa singasi mari leibinaba singna lomi singda ningthijana fanghanbiu haike World Diabetes Day Gamari Lenana Wangoi CHC ki staff singna wakatona ma chatkre Khongchadadu Health Center asidagi hauraga Wangoi gi tongan bamafam singda chatki Tharamadu da Health Center asigi MO in charge Dr. Susila Madi staff singna sarukya ke Diabetes Laina nadringai da matau karam na check sin thaurang lakhol hogadagi haibagi matangda miyam da khangan naba khongchat asi chatpani Students Union of Kanglei Park Sukki Kakching District Committee Nauna Semkre SH Joy Kisimbu President Naurem Dinesh Committee Asigi General Secretary Khankre Chahi asida folktok fazana lokpa ngamdabana ningtham loro ki maru marang matam chana pibinaba All Manipur Progressive Farmer Association amari lainaba singi pukning chingsile Manipur Press Club tapang tupa paugi mifam amada association ki president Luwang Sangbam Dhanana Low Loklam Daida ising kangkibana lok satpa ngamdaba til taduna mahi chadaba sida mari lainaba department and lofam singda maru marang matam chana hulhaunaba honabiyo mathau tawdraba RLI sing mathau tohanbiyo haire Pangamdriba, Sigum Lava Lomi Singa, Awa Cheking Nangiba, Asi, Lomiga, Marie Lane, Department Singa, Eko Itaila Kong Singba Sisu, Eko Patana Sembiduna, Asigum Lava, Eko Kumsi Sahigi, Tungi Policy. Program haibadi long term policy ama sembiduna dangmi singi yai phanabadamta honabiyo haina All Manipur Progressive Farmer Association gi maikai dagi hojik paleba state government amadi agriculture ga mari lainariba department singa hanna nongiksabaga loinana khanganjare JCILPS na sinduna ILP demand changsili baluf ki luchingba singi nomugyoba mifam ama JCILPS ki office de pangthokre mifam asida JCILPS ki convener Yumnam Cha Dilip Kumar na moderator oiduna civil society ki luchingba singna hojik leriba issue asigi matangda wafam kaya puthokna ki State Assembly July kulhumdoida pass tawkiba Manipur People Bill lisingani taranipal adu hawkiba September kunitoida Manipur ki governor na India ki president thakre hojik president ki khutta leriba bill ase Astan Pibinaba India ke President Takshilunaba Special Appraisal Team ama chatpa haina lepnakre
Imphal Eastki Nilakuti Gram Panchayat na konba kay Kolgi mafam amada macha nupi da nattaba lichat chatnamba hotnaramba nupa ama masamaki nupi na fubada sire haire thogdogasi nahan numidang pung taruklong tabada thokibani thogdogasiga mari leinana haingang police na cheneriba nupi fagat khare amaromda thokiba thogdog aduda mamagi mara leite lekhiraba nupa adu yu ngauraga imungda macha singda ot naibada natana nupi angang singda nattaba mityeng yengbagi lekai na kayarak warakhraba nupani lehori bangang singi yenglaga fajin kiba mama athuba matamda thadok piraknaba lamdam adungi maira paibi amadi miyamna mari leinaba singi pukning chingsilli asi khoi khungang asi da aduki mating ma je aduki mating huran ji thi tauba amadi nupi angang da miyeng karan tauge tauba nipa amani hantak magi macha nupi mana he pukchaba macha nupi ji chahi taruk khata ngai jaribi asibu mana ijat putem chingnaramba madugi nupi macha chi mami su udrabini nupi macha sibu natabari chatla bahana badagi mama asina kanna bahana bada kokre bada go si koki bani nupi jidi atuki mati waraga nupa china woktabani na atuki mati waraga adagi magi migi gila cha chamdana migi khulang chatana atuki mati wana macha jingsibu yokcharakpani aduga hujiksu mana hogdu wasigi maramda mana jenda leikhragadi magi huji macha mari mangani mari manga se kanana thakadori tabada yamna hangoiningai oiba amadi ki tu jungningai oiba thongdoksing ase ngase ekhoi state asida nongma kangdana leptana sathari sigumba thongdoksing asida ekhoi state ki chief minister na nupi angang na sathaba crime singbu laksanna ba haidana step kayam lokhatli adubu ngasi su tattana kachin koya kaya da sinba thongna dumak sathari sigumlaba nupi angang da otpa naiba natai sadaba lichat chatpa siguma nupa singbu matik saba maral gi dandi phangan ba haibasi chief minister gi akhanna amadi yamna first priority da leiba wasak amaga sangsan ba thodang ni haina chief minister ne hek phongdokpi sahi taruk tha ni rom ta ngari ba mamitsu udrabi masa nupi amada apopa mapamang na asigumba lichat chatlaga thodok atuda mama na masa nupi adu bukanna na ba hotna bada thokiba thodok amada mapa adu laikhidre laikhidraba matungda mama se police na phaduna hoji mak leidi khun laikai gi maira paibi ni sabandi amadi lamdam masom gi mipum khuding makna nupi asigi mara leite masa nupi adu ngakna na ba kanna na ba hotna bada thodo asi thokibani thodo asida mama gi maral kaisumta leite condition amata yauduna mama asibu athuba matamda thadok piro u haina laikai miyam amadi khun gi miyam na phongdokli amaromda hoji bak haingang police station da leiriba mamabu athuba matamda thadok piro u leiriba si masin manau makoi khatani mama na makoi bu yengchen biraga leirambani mapane hinglingai matamda makoi bu sanai unoi biba ot payaba ot pire hojikti mama natana makoi gi damakta kanamta leitre mamabu athuba matamda makoi gi minungsi yenglaga thadok piro u haina lehoriba masa singna ISTV da appeal tawrakli video journalist aboy galoine na paudam jari barina nongmai them kai call Imphal East India ke Prime Minister na November anida hogdokhiba handloom amasung handicraft ke miyoi nifu mapal da MSME ki loan sanction tawbagi numit chamani gi thauram Imphal East district ki manung chanba potsangbam awang khuno community hall da pangthokre State Bank of India na sinduna pangthokiba camp aduda BJP hangang mandal ki president KH Jila SBI any circle ki chief general manager Sunil Tandon su amadi Imphal East ki adyaksha P Bimola Sarokya ke Mathang chahida pangthokadoriba Lok Sabha mikhalga mari leinana moredagi kilometer humfurom chingi manung hanjin na leiriba T Bongmol khulda EVM amasung BBPAT sizinabagi awareness campaign ama pangthokre tharomadu da ADC and Bankim SDC H Romeo More OC Letko How Wi-Fi su sarukya ke voter singda matokram na vote thadagani amadi VPPAT thadakiba vote adu kadai da thadakibano haibadu voter masada khanganbagi mawong matau utke Socialist Students Union of Manipur na Bisnupur District ki mafam kaya dasu ngasi numidang tongan badabi sing takshil laduna khongchat chatke Bisnupur Ward number 10 Joypur Khuno Nacho Ngaikhong Nambol Samaram amadi Saiton gi Maira Paibi Singh amadi miyoi kyana saruk yaduna khulgi akoibada khongchat chatke Indiana Manipur gi lam Burma da pithokpa yaroi Ithai dam mapitel dam di commission to yelomi kanana ba mapung fawa kanglon semu haina dabi tauke
Ralligere Health Insurance Cooperative Limited ki Imphal branch office ngasi Nagamapal ge Infinity House da hangdokre thormaduda limited asigi regional business head Bimol Krishnadal area head Northeast Strategic Mazumdar amadi Imphal ge business development manager Uttam Kumar Chatrina maroi bamioi singoina sarukya ke Uttam Kumar Chatrina health insurance ki awareness watpana ana layang matamda miyamna awaba kaya mayoknari asigumba kaya asi koknanaba health insurance ki kanaba adu fangminna shi haike Migratory bird ama oriba Amur Falcon Uchek ani chatkiba November gi tang tara mapalda Nagaland gi Yaungnim Chen village amadi Tamenglong dagi satellite GPS tech tawraba matungda thadokhiba adu punna kilometer lising ahumga chamanga pairuraba matung Aravian Sea da thungkre hairi numit nini gi matungda makoi Somalia da thunglaba yai haina hiramasida thiziliba kangbu na thajaba thamnari ADC Sadar Hills ki member taret awang nongpok lamdam gi tongan ba autonomous district council singda study tour chatnana bagi ngasi kangpok pitha dokre ADC Sadar Hills campus gi team asi vice chairman Thangkazam Mishauna lamthaki thoramaduda CEO Sadar Hills team Manihar Su Sarugya ki ADC Sadar Hills ki wangangloi Thangkam Lufengna team masina Boro Territorial Council Karbeyanglong ADC NC Hills Khasi and Gentia ADC gi thabak thoram sing yenglakani haiki Breast Cancer Awareness Kaloin and Examination Camp ama Kangpokpi District ki Morbung Khulda pangthokre NCD Cell Kangpokpi ki Makhada NPCDCS na sinduna pangthokiba thoram aduda JEO Kangpokpi Linnai Kim Kiggan Kuki Women's Union Sadar Hills ki General Secretary Hahat Tauthang District Mission Director Dr. Kimnem Mishausu Sarukya ke IAS officer oiramba AR Khan na BJP dagi tokibadu party ki policy program da pen da bagini haina ngase top khetri lekai dileba AR Khan ki mem da pangtopa paumi singa unabada mahakna haikre BJP Manipur Pradesh ki vice president oiram laba AR Khan mahakna party dagi tokpa matamda BJP ki wangangloi kharana prejudice oiba wakhalona mang tharaga khudam yaudana makhatana wangangano national party ama oibagi fajakraba masak ado tihanbagi maram oigani haike Hautik Janims ki ICU da layang duna leriba Film Forum Manipur ki Finance Secretary Dr. Wycombe Gozen gi layang badamating oinanaba Film Forum Manipur na lupa lising mga kutsin na kre ngasi forum ki Secretary Angie Ghanashyam Information and Communication Secretary Rakesh Naurem amadi Joint Secretary 1 Premanand Laishram na hospital da chatu na mating ngasi pikibani Yaral Pataliba Mega Manipur School dengasi dagi Chinese loan tamba hokre Chinese loan tambi bashida Dr. Loitongbam Bishanjit namaroiba thogdang logani ngasi school lasida pangthokiba hogdokpagi thoram aduda Mega Manipur School gi director Soibam Ratan Kumar na 21st century gi matam asida Prithvi gi leibak singi manungda China na hiram khudingmakta mangjil thana chatli Chinese loan tamba khakta natana makoi gi hotnaba kanba thaksi khasi su tamba mathok tai haike Mafok Dam Lambi Sembi Dabagi Mayok the Kongjang Changsilagan had a Mafok Dam Road Chingtam Action Committee na Thadarupa Cherola Haire. Cherolas na Maka Taraduna, Matam Kyagi Mamangdagi Mafok Dam Road Hiraga Kangnaban Napet Pali, Kayong Amadi Mafok Dam Lambiki Sarokama Oriba, Laikoi Chingdagi Mafok Dam Pawagi Lambi Esi Sembinaba, Chatkiba April Thadagi Lambi Thingba Yauna Honarakibani, Lengaki Maikadagi Miyamgi Kolau Asi Taduna, Lambi Pakalo Duna Semba Horaki, Pakalo Bamatungda, Nasi Fauba, Koilas Tabida na Tamli Haire, Marilena Balenga ke official singna Atuba Matanda meeting Changbiu Haire. Banyan Repertory Theatre ki Joint Secretary Oirambata Natana Theatre Asigi Masak Naraba play singda Choba role Loduna Theatre Asibu Chokot Naba Hotna Ramba Tiam Deban Manung Matam Chadana Lekidabada Banyan Repertory Theatre na Awaba Fungdo Kre Mahakna Lekidabada Imung Manung na Nanghoriba Awaba Desu Sarukyari Matam Sangna Lebak issue kayada Chobo Thautang Lorambi Old Maniputta Mi Chingmi Apunba Nupi Luki General Secretary Oirambi Hidang Mayum Sana Hanbina Lekidabada Apunba Manipur Kanba Imalub Amkil na Awaba Fongdokre Hauzik Sanabagi Pau
Delhi ki Indira Gandhi Indoor Stadium da chathari batara suba World Boxing Championship ki ngasi kg nifu Nepal ge ani suba semi final bout ta India ge boxer Mary Kom na North Korea ge Kim Yang Mi bu maiti ba piduna final changkre. Final da Ukraine ge Hana Okhota ga thengnaragani. Again, we analyzed about how to, my weakness, how to improve myself, defense and attacking all strategy. That is, even the boxer also learning about me, because everyone is coming. Those who are very strong in the category, in the same category, obviously they are learning. November 15 dagi Thailand da pangthokadoriba ahumlak suba Asian Cup Jit Kunido Championship ta saruk yagadaba Manipur gi sanaroi sanabam Daina Arubam Tanishun Mittai CH Ningthem amasung Technical Official Dr. Moirangthem Ibom Changasi Imphal thadokre. Athletic Association of Manipur na sinduna Nepalak suba State Cross Country Championship December anida Kumal Lampak Man Stadium da pangthokadori. Championship asida nupa nupi chahi kungi makhagi nupa macha nupi macha amasung chahi tara taruk makhagi nupa macha nupi macha ge kanglup ahum thokna pangthokani. Association da affiliate toba unit singna apiba format da entry November kuntra fawbagi manung da association ge office da pisilakna bakhangali. Championship asida ge khangalaba athlete singna mathang chahi ge January kunda UP da pangthokadaba yangkai humdoi suba National Cross Country Championship da saruk yagani hairi. Makatana sanabagi pau sports journalist Boya Ning Thaujam teki fangbegani. Manipur Sangai Festival ka mari lenana ngasidagi Imphal gi mapal kangjibungda polo team manga England, USA, Uruguay, India team A amadi India team B Manipur na saruk yaduna tarani trishiba Manipur Polo International hokre. Ngasi ahubun namit ki sanakiba match ta Uruguay na USA bu panjan ahum amada maiti bpk. Uruguay gi mai pakibagi panjal sing edu Ellen Hendro na match ki ani super sakata panjal ama atopa panjal ani aduna Rafael Seko amadi Juan Fernandez na match ki ahum super sakata panjal amamam chanduna match si mai pakibani. Match si da maiti kiba USA gi amatangar ba panjal adu Pedro Lara na match ki mari super sakata sankibani. Hayeng ahanba match oina USA amadi India team A ga sanagani ani shuba match ta India team B Manipur amadi England ga sanagani. Amaromda festival asiga mari lenana ngasi dagi Manipur Sarkar gi Youth Affairs and Sports amadi World Thangta Federation gi ming makhada Huyel Lalong Thangta Association Manipur amadi Thangta Federation of India na sinduna Kumal Lampak Sports Complex ki multi-purpose indoor hall da Mari Shuba International Thangta Championship Laibak Taruk India Team A, India Team B, India Team C, Nepal, Bhutan amadi Bangladesh ki nupa amadi nupi thangta sanaroi sa magkumanga saru yaduna haukre. Hautopagi thoramda Manipur Legislative Assembly ki Speaker Y. Khemsan, Mari Shuba International Thangta Championship ki Organizing Committee ki Chairman Ice Prem Kumar, Bharatiya Modi Army ki President Dr. Rajiv Ahuja, amadi Manipur Sarkar ki Youth Affairs and Sports ki Joint Director ki Ice Pramodana Thorumapu Singh oiki. Ngasi ahubun numiki pangthokiba KG nipuni par ki kanglopta India Team A gi Ice Helena amadi India Team B gi Mumeneha Azena ahan mamadi anishuba takhi. KG humpumunga makhagi pangthokibadana Indian Team A gi L Sili Devi na ahanba Indian Team B gi Tabisa Mustaq na anishuba position takre. KG nipumuri makhagi pangthokibadana nupagi KG nipumuri makhagi pangthokibada India Team A gi Ice Malingamba Maitina ahanba India Team B gi Sibadatana anishu position takhi. Balkrishan Bhatia amadi Dilip Mohanty gi Jurana Setu Kanan amadi Rathis Sidar gi Jurabu maithibu piduna ITF Senior Grade 4 Tennis Tournament ki sahi kuntramanga gi doubles ki title lawkhre. Kalwan Singh Karan amadi Thongam Tulesor gi Jurana Arun Agarwal amadi Bhatia Balkrishnan gi Jurana Kalwan Singh Karan amadi Thongam Tulesor gi Jurabu maithibu piduna sahi nipumanga gi men's doubles ki title lawkhre.
International Tennis Federation amadi Indian Tennis Association gi miyang makhada Manipur Tennis Association na sinduna tha asigi tang tara mapal dagi nupa tennis sanro yankhai humdaina saruk yaduna Lampenpat Officer Club ki tennis complex sathariba tournament asigi ngasi sanakeba sahi kuntramanga gi men's doubles ki roiba match ta Bhatia amadi Mohanty gi jurana Setukana namadi Rathis Sidar gi jurabu set ani sino taruk ahum amadi taruk mari da maithibu biduna title lokhibani Sahi ni Pumangagi men's doubles ki Sanakiba Riba Mestana, Agarwal Arun Amadi, Balkrishna Bhatiagi Zurana, Kalwan Singh Karan Amadi, Thongam Tolesur gi Zurabu, Set Ani Ama, Ani Taruk Ani Amadi, Tara Taruk Tamaitu Piduna, Champion Waikre. Sahi Yankemangagi men's doubles ki title, Beri Ranjan Amadi Taksar na Lokre. Amaromda Sahi Kuntra Mangagi men's singles ki Riba Mesta, Dilip Mohanty Amadi, Setu Kananga Sanaragani ngasi sanakiba ahanba semifinal match ta Dilip Mohanty na Zaidi S bu set ani sino taruk ahum taruk ama amadi ani suba semifinal match ki sanakibada Setu Kanana Zeten Kumar Nelson bu set ani sino taruk ama amadi taruk ahum da maiti bu piduna final sangkibani sahi ni phumangagi men's singles ki roiba match ta na Thongbam Tulesor amadi Kalwan Singha Sanaragani ngasi sanakiba ahanba semifinal match ta Thongam Tulesor na Panwar Hatin Darbu set ani sino taruk ahum amadi taruk ahum da ani suba semifinal match ki sanakibada Kalwan Singh na Vijay Kumar bu set ani sino taruk ama amadi taruk ahum da maithibu piduna final sangkibani Sahi Yankamangagi men's singles ki roiba match tana Beri Ranjan namadi Taksarat ka Sanaragani ngasi sanakiba ahanba semifinal match ta Beri Ranjan na Zen Pawan bu set ani ama taruk ama manga tare namadi taret manga da ani suba semifinal match ki sanakibada Taksarat na Kumar Sajan bu set ani sino taruk ani amadi taruk sino da maithibu piduna final sangkre Manipur Sangai Festival ga mari lenana Sangai Invitational Tennis Championship Lampenpat laiba Imphal District Tennis Association gi tennis complex ta haukre tha sigi tang kumapan phaw pangthok kadoriba championship asida sahi 13 mataki singles sahi 9 mataki singles amadi doubles sahi 50 mataki doubles ta tennis sanari singna athoi ahen tanagani ngasi ahubun mita pangthokiba sahi 13 mataki singles ki match ta Surajna Akenbu game Nepal ahumda Jitenna A Prembu game Nepal ahumda Benalitna N Prembu game Nepal sinoda maithibu piki sahi nipumga mataki singles ki sanakiba matchtana Pradipna Aldrin bu game Nepal mangada Ibohalna Pratapur game Nepal sinoda amadi Romeo na William bu game Nepal tareta maithibu piki pangthokliba championship asi Thangmi bangi Thau Ground CYCL Singa Mataki ATL Tennis Complex amadi CO Akampat ki Tennis Complex tasu pangthokli State 11 Man Open Hockey Championship ki roiba match ta Hockey Union Lining Bunai Kayamadi SYUC Usekon Kunoga Sanaragani Manipur Hockey na sinduna tha sigi tang tara mari degi nupa gi team tare na saruk yaduna Khumalapag Sports Complex ki hockey stadium na sathariba championship asigi ngasi sanakiba ani suba semifinal match ta SYUC Usekon Khunongna CO Singdemi wangma khedri lekai bu panjan Nepal amada maithibu piduna final sangkhibani SYUC Usekon Khunogi mai pakibagi panjal singadu M Dhanaraj na match ki tarani thusuba kunthra taruk suba nifumari suba amadi yankhai humdoi suba minita panjal mari sanki atopa panjal mari aduna TH Stephen SH Amujau P Rahul amadi L Dipuna match ki manga suba taramapal suba yankhai mathoi suba amadi yankhai Nepal suba minita sankhibani match asida maiti kiba CO Singdemi wangma khedri lekai gi amtangar panjal aduna I Stelin na match ki kunthra mathoi suba minita sanki amaramda nupi masagi ngasi sanagadaba KISSC khongman amadi CO Singdemi wangma khedri lekai gi match ta KISSC khongman laktabadagi match sanakidre Kaisam Thong Kendra Kankutna Konthokjam Kendra Kankut Maitibu Piduna Ahanba Wainam Sarli Singh Memorial Likam Nogot Kendra Wise Kang Tournament ki semifinal sangkre Manipur Kang Association gi miang makhada Singdami Kangkut sinduna mamang thagi tang kunmari degi Kangkut tarahum doina group mari thokna khaidoktuna Singdami Kangchang Chinga mathakta sathariba tournament asigi ngasi sanakiba ahum suba quarter final match ta Kaisam Thong Kendra Kangkutna Konthokjam Kendra Kangkut panjan taramari tarani thoida maithibu piduna semifinal sangkhibani Hayeng Kangsang asida mari suba aroiba quarter final match oina Wangoi Kendra Kangkut amadi Nambol Kendra Kangkut ka sanagani
All Manipur Football Association gi miyang makhada District Sports Association Kakching na sintuna tha asiki tang taramari dagi team taruk na saruk yaduna association asiki ground sathariba 3rd division football league ki ngasi sanakhiba ahanba match na YWU Kakching na UCC Kakching bu goal ahum amada amadi anishuba match ki sanakibada PSYC Funal na KTC Kakching bu goal ahum sinoda maitiba pikre Takacheri boyai pau washi tension ringai mangoi na nga sinomagi enga sagi pau pizeri Environment Directorate ki pangki banga si waki bainga sama ni nuju ki pauda khwaidi ki sakiba Celsius degree kuni pal dasmik ahum khwaidi ki ingba Celsius degree tare dasmik sinoni pal Nuksita ya wising manil ki jang maximum da sada Manipur tare dasmik taruk ahum minimum da sada kun tare dasmik ni pal nani oiki ngasi nong sukide Hazero bada maroi ba pau amuk kahanna Japan Manipur da thazaram da ba sel thadaba kiramba du kokhan bangam le haina Chief Minister N Biren Fongdokre ngasi dagi mapal kangji bungda tarani thoirak suba Manipur Polo International hokre amasong lalo leti tamai pangna bagi damakta lengak amadi miyamna mating thokna thabak toba tangai fadi haina Speaker White Camp Chana Fongdokre Nashiguna ISTV na pijaba pau matang ashna lisinjare pideng tabire basigi mafam dagi kanya thanijari pinabirasi